Hello ma'am, handaki lakadoriba July ki tarik 35 gi ahingi pung 12 pangthokadoriba the European Football Championship ki final match ki oina Kaisha Palai masam lekai dai Blessem Store ki Makai dagi nganu kanga achauba amasung gift set kaya ama giveaway tawgadori mayam gi mafamda final match ki nganu kanga thamagi maram ni mamang da hokiba match kaya da so khone giveaway kaya ama tawki aduda mayam na comment da final match ki nganu kanga achauba ma thamjena habirakpadi nganu kanga se khona thamjabani hariba giveaway se announcement tawnabai damakta ngashi je aina kanga achauba ma thireba matung aina anyhow tawraga Blessem Electronics ta pure matunda khona live thadoga hariba giveaway sigi maramde announcement tawthokchare aduna adom su giveaway se yauna bidamukta Blessem Store ki Facebook page follow to shinbiro aduga video sibu share to shinbiramo aduga sigi video sigi comment ta kanana ngamgani habagi team ani maki goal gi prediction to biramo chum maitil now sing no khona khankacharaga Blessem Store ki Facebook page live thadokcharaga winner khanjagani aduga nganu kanga achuba amasung atop atop gift set kaya ama khona thamjari ba se giveaway tawthokchagani aduga isu live thadoga giveaway se announcement tawraba matung ne yumda halakpa matamda numidangi pungni pana dum takre mayam su giveaway sigi chance lobi horo thank you so much for watching and video sibu share